Ngashi nungthil pung ahum lom tarakpada len yaona sitkhiba Akanba nonglei nungshina lamdam asigi mapham kayada chaona amang-ata thokhre nonglei nungshit asina maram oiduna Bishnupur district chaona amang-ata thokhe district asigi mapham kayada yumkei yumthak humdokpa ujau kaya tektuna lambi de tasanba electric pole kaya tektuna wire chatpa kaya thokhe More tamna puriba 400 kV ki electric pole ani nambol kendra gi manung chana leiriba wahing khuman da su tekhi Nonglei nungshit aduna leima popam Friday market amang-ata thoki nambol saba lekai amasung kaino bajar da yumkei yumthak humdokpada natana nambol maibam lok paching amadi nambol chingmang manakta uwa sing tektuna lambi da tasanki district asigi kwaksify amasung khojuman dasu yumkei kaya humdoktuna amang-ata thoki Imphal iski bamon kampu iril bungdasu achauba upanbi sing tektheraktuna lambi chatpada chaona khudung chahan khide Thobal district ki Thobal lesang them khong manungda yum mama ngasi sitkhiba nonglei nungshit aduna yumthaki saruk pulap humdokhi district asigi manung chanba lesamlo khuldasu yum tara mangarom humdokhi duna amang-ata thokankhre nongpok sangmai dasu yumani humdokhi national highway paringda leiba waithok da phamba potpham kaya humdoktuna amang-ata thokanki waithok torong laubi dasu dukan gapunna yum mama humdokhi Imphal ki yairipuk yambem na leiba girls hostel relief camp yairipuk yambem su humdoktuna mangantak hanki none dirsi ki dolang chiru khul dasu le na yumthak sing hobata natana yumthak sing paktak na humdokhi amadi mai marong sing mangta ki nonglei nungshit asana jiribang ni mapham kayada chaona amang-ata thokankhre uwa electric pole kaya tekpana miyamda lambi da chatok chachinda apan boiki Yum khara su humdokhi adomoinamag thodok sing asida asiana amadi asogapan yaubagi paudi leite Manipur gi yumthang nariba asam amasung Nagaland dasu Akanba maungda nonglei nungshit setuna mapham kayada amang-ata thokanki hairi